IDP ꯑꯋꯥꯕꯁꯤꯡ ꯌꯥꯎꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLA ꯁꯤꯡꯁꯤ ꯃꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯃꯄꯥꯟ ꯇꯥꯡꯒꯨꯝꯁꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯌꯥꯎꯔꯤ ꯇꯥꯃꯣ ꯀꯔꯤꯅ ꯊꯝꯃꯤꯅꯦ ꯍꯣꯁꯀꯤ ꯋꯥꯍꯪꯁꯤ ꯌꯥꯝꯅ ꯐꯖꯔꯦꯀꯣ your question is absolute right ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ life is mortal ꯅꯦ not immortal ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯛꯑꯗꯤ ꯃꯤꯑꯣꯏꯕꯁꯦ ꯅꯣꯡꯃꯗꯤ ꯁꯤꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯑꯕꯅꯤꯅ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤꯗ ꯄꯣꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯗ ꯁꯤꯕꯒꯤ ꯂꯝꯕꯤꯁꯤꯗ ꯁꯨꯝ ꯅꯛꯁꯤꯜꯂꯛꯏꯕꯅꯦꯕ ꯑꯩꯈꯣꯏ ꯇꯧꯒꯗꯕ ꯏꯊꯧꯁꯤꯅ ꯁꯨꯝ ꯂꯥꯞꯊꯣꯛꯏꯕꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯃꯍꯥꯛꯅ ꯊꯝꯈꯤꯕ ꯋꯥꯈꯜꯂꯣꯟꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩꯗꯤ ꯃꯇꯝ ꯈꯔ ꯍꯤꯡꯕꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯌꯥꯝꯅ ꯑꯔꯩꯕ ꯀꯠꯊꯣꯛꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯁꯤꯕ ꯅꯥꯏꯕ ꯄꯨꯟꯁꯤꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ IDP ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯅ ꯉꯁꯤ ꯋꯥꯔꯤꯕ ꯅꯪꯉꯤꯕ ꯃꯃꯤꯠꯇ ꯂꯤꯂꯨ ꯄꯤꯔꯥꯡ ꯀꯪꯗꯅ ꯏꯔꯥ ꯆꯦꯟꯗꯅ ꯉꯁꯤ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯑꯗꯒꯤ ꯃꯄꯨꯔꯣꯏꯕ ꯁꯦꯠꯅꯕꯒꯤ ꯆꯥꯕ ꯊꯛꯄ ꯐꯪꯗꯕꯒꯤ ꯑꯗꯒꯤ ꯏꯪꯈ꯭ꯔꯕ ꯅꯤꯡꯊꯝ ꯊꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯝꯕꯜꯒꯨꯝꯕ ꯑꯩꯈꯣꯏ ꯊꯩꯖꯨꯞ ꯃꯔꯥꯡ ꯀꯥꯏꯗꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯉꯤꯕꯅꯦꯕ ꯃꯈꯣꯏ ꯄꯨꯟꯁꯤꯁꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯉꯒ ꯍꯣꯠꯅꯕꯤꯔꯀꯥꯟꯗ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯏ ꯃꯔꯤꯛ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯄꯣꯛꯃꯤꯟꯅꯕ ꯆꯥꯎꯃꯤꯟꯅꯕ ꯏ ꯃꯔꯤꯛ ꯉꯥꯛꯇꯅꯦꯕ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯦꯕ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯦꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔꯗꯪ ꯀꯠꯊꯣꯛꯄꯗꯤ ꯐꯩꯗꯅ ꯑꯗꯨ ꯉꯁꯤ ꯃꯈꯣꯏꯅ ꯋꯥꯔꯤꯕ ꯅꯪꯉꯤꯕ ꯉꯁꯤ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯈꯣꯏ ꯑꯋꯥꯕꯁꯤꯡꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯀꯥꯟꯗ ꯃꯈꯣꯏꯕꯨ ꯃꯇꯝ ꯆꯥꯅ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯍꯟꯖꯤꯜꯍꯟꯕ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯀꯩꯗ ꯍꯟꯖꯤꯜꯍꯟꯕꯤꯔꯒ ꯃꯈꯣꯏꯕꯨ ꯃꯐꯝ ꯆꯥꯅ ꯊꯝꯕꯤꯕ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯟ ꯑꯁꯤꯗ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯔꯣꯟ ꯑꯁꯤꯗ ꯍꯤꯡꯃꯤꯟꯅꯔꯀꯥꯟꯗ ꯃꯈꯣꯏꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯊꯝꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯏꯊꯧꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯤꯡꯒꯤꯁꯨ ꯇꯝꯒꯤꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯕ ꯇꯥꯕꯅꯦ ꯍꯥꯏꯕ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯦ ꯃꯈꯣꯏꯅ ꯉꯁꯤ ꯋꯥꯔꯤꯕ ꯅꯪꯉꯤꯕ ꯃꯌꯥꯝ ꯑꯁꯦ IDPꯁꯤꯡ ꯑꯁꯤꯅꯀꯣ ꯉꯁꯤ ꯃꯈꯣꯏꯕꯨ ꯑꯍꯥꯟꯕꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤꯔꯣꯜ ꯑꯃ ꯊꯝꯕꯤꯕ ꯍꯧꯖꯤꯛ ꯆꯍꯤ 2ꯒ ꯊꯥ 9ꯔꯣꯝ ꯆꯪꯁꯤꯜꯂꯛꯑꯦꯀꯣ ꯆꯍꯤ 3 ꯐꯥꯒꯗꯧꯔꯦ ꯉꯁꯤꯒꯤ ꯂꯥꯟ ꯑꯁꯤꯗ ꯊꯣꯛꯏꯕ ꯀꯣꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯍꯟꯕ ꯃꯇꯝꯗ ꯃꯌꯨꯝꯁꯤꯡ ꯑꯗꯨ ꯈꯔ ꯑꯃꯅ ꯃꯩ ꯆꯥꯛꯑꯝꯒꯅꯤ ꯈꯔ ꯑꯃꯅ ꯁꯦꯒꯥꯏꯔꯝꯒꯅꯤ ꯈꯔ ꯑꯃꯅ ꯅꯥꯄꯤ ꯃꯥꯡꯁꯣꯡꯗ ꯂꯩꯔꯝꯒꯅꯤ ꯑꯗꯨꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯍꯜꯂꯀꯥꯟꯗ ꯀꯔꯤ ꯆꯥꯔꯨꯒꯅꯤ ꯀꯔꯤ ꯊꯛꯂꯨꯒꯅꯤ ꯑꯗꯒꯤ ꯌꯨꯝꯗꯣ ꯍꯥꯟꯅ ꯑꯍꯥꯟꯕꯗ ꯌꯨꯝꯗꯣ ꯐꯖꯅ ꯁꯦꯝꯖꯤꯜꯂꯒ ꯁꯔꯀꯥꯔꯅ ꯒꯣꯔꯃꯦꯟꯅ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏ ꯌꯨꯝꯂꯩ ꯀꯩꯔꯩꯗ ꯐꯖꯅ ꯁꯦꯡꯗꯣꯛꯇꯅ ꯐꯖꯅ ꯃꯤ ꯂꯩꯕ ꯌꯥꯕ ꯃꯑꯣꯡꯗ ꯁꯦꯝꯗꯣꯛꯇꯅ ꯁꯥꯗꯣꯛꯇꯅ ꯊꯝꯕꯤꯔꯀꯥꯟꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯑꯥꯔꯃꯤꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏꯒꯤ IRBꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯀꯨꯝꯕ ꯃꯈꯣꯏꯕꯨ ꯊꯥꯖꯕ ꯌꯥꯕ ꯃꯈꯣꯏꯕꯨꯁꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯕꯣꯔꯗꯔꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯨꯗ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯈꯨꯟꯁꯤꯡꯗꯨꯗ ꯊꯝꯕꯤꯕ ꯑꯗꯨꯒ ꯃꯈꯣꯏ ꯆꯥꯅ ꯊꯛꯅꯕ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯒꯤ ꯏꯁꯤꯡ ꯗ꯭रिꯡꯀꯤꯡ ꯋꯥꯇꯔ ꯊꯛꯅꯕ ꯏꯁꯤꯡ ꯑꯗꯒꯤ ꯄꯨꯈ꯭ꯔꯤ ꯁꯦꯡꯗꯣꯛꯇꯅ ꯑꯩꯈꯣꯏ ꯒꯨꯍꯥ ꯇꯧꯕꯅꯤ ꯈꯔ ꯊꯝꯕꯤꯕ ꯑꯗꯨ ꯅꯠꯇꯅ ꯍꯦꯛꯇ ꯃꯌꯨꯝꯗ ꯆꯪꯍꯜꯂꯒ ꯃꯈꯣꯏꯅ ꯊꯦꯡꯅꯒꯗꯕ ꯐꯦꯁꯤꯡ ꯁꯐꯔꯤꯡꯁꯤꯗ ꯑꯋꯥꯕ ꯇ꯭ꯔꯕꯜ ꯃꯌꯥꯝꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯍꯥꯟꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯎꯕ ꯇꯥꯕꯅꯤ ꯃꯗꯨ ꯅꯠꯇꯗꯅ ꯃꯈꯣꯏꯕꯨ ꯍꯦꯛꯇ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯜꯂꯒ ꯍꯥꯟꯅ ꯃꯈꯣꯏꯒꯤ ꯁꯦꯐꯇꯤ ꯑꯦꯔꯤꯌꯥ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯕ ꯑꯗꯒꯤ ꯃꯈꯣꯏꯕꯨ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗꯕ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯅꯣꯡꯃꯒꯤ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠꯆꯪꯁꯤꯡ ꯑꯗꯣ ꯃꯈꯣꯏꯗ ꯍꯥꯟꯅ ꯐꯪꯍꯟꯕꯤꯕ ꯐꯦꯁꯤꯂꯤꯇꯤꯗꯣ ꯄꯤꯗꯨꯅ ꯍꯦꯛꯇ ꯃꯈꯣꯏꯕꯨ ꯍꯦꯛꯇ ꯁꯥ ꯁꯟ ꯍꯣꯏꯖꯤꯜꯂꯒ ꯅꯔꯛ ꯃꯣꯡꯁꯣꯡꯗ ꯊꯝꯕꯗꯤ ꯃꯁꯤ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯃꯇꯤꯛ ꯆꯥꯅ ꯔꯤꯁꯦꯇꯜꯃꯦꯟ ꯑꯃ ꯇꯧꯕꯗ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯁꯔꯀꯥꯔꯒꯤ ꯑꯗꯒꯤ ꯑꯣꯅꯔꯦꯕꯜ ꯒꯣꯚꯔꯅꯔꯒꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯃꯇꯦꯡ ꯑꯣꯏ ꯃꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯑꯇꯣꯞꯄ ꯃꯆꯥ ꯅꯠꯇꯦ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗ
ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯏꯊꯧ ꯂꯥꯡꯅ ꯍꯥꯏꯅ ꯊꯝꯖꯒꯦ꯫